ꯑꯩꯒꯤ ꯃꯃꯤꯡꯁꯤ A.S. ꯔꯨꯁꯦꯡ ꯍꯥꯏꯅ ꯀꯧꯏ ꯑꯩ ꯁꯅꯥꯀꯩꯊꯦꯜ ꯃꯆꯥꯅꯤ ꯑꯩ ꯂꯧ ꯀꯥꯒꯦ ꯍꯥꯏꯅ ꯑꯩ ꯊꯕꯛ ꯑꯃ ꯁꯨꯒꯦ ꯍꯥꯏꯅ ꯂꯧ ꯀꯥꯕ ꯀꯥꯟꯗ ꯃꯣꯏꯒꯤ ꯅꯍꯥꯔꯣꯟꯁꯤ ꯊꯦꯡꯅꯩ ꯅꯍꯥꯔꯣꯟꯁꯤꯡꯁꯤ ꯊꯦꯡꯅꯔꯒ ꯑꯩꯕꯨ ꯐꯥꯔꯒ ꯍꯧꯖꯤꯛꯀꯤ ꯃꯣꯏꯒꯤ ꯂꯣꯛ ꯃꯆꯥ ꯑꯃꯗ ꯄꯨꯁꯤꯜꯂꯦ ꯍꯥꯏꯔꯒ ꯑꯩꯉꯣꯟꯗ ꯃꯣꯏꯅ ꯍꯪꯕꯁꯤ ꯀꯔꯤ ꯍꯪꯕ꯭ꯔꯥ ꯍꯥꯏꯔꯒ ꯅꯈꯣꯏ ꯈꯨꯟꯗ ꯅꯍꯥꯔꯣꯟ ꯀꯌꯥ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯉꯤ ꯅꯪ ꯀꯔꯤ ꯇꯧꯕꯒꯤ ꯑꯁꯤꯗ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯍꯪꯉꯤ ꯑꯗꯨ ꯑꯩꯅ ꯑꯩꯒꯤ ꯂꯝꯅꯤꯅ ꯑꯩꯒꯤ ꯂꯧꯗ ꯑꯁꯤꯗ ꯂꯩꯕꯅꯤꯅ ꯑꯩ ꯑꯗꯨ ꯆꯠꯄꯅꯤ ꯑꯗꯨꯗ ꯅꯪꯅ ꯀꯔꯤ ꯑꯩꯉꯣꯟꯗ ꯂꯥꯛꯀꯅꯨ ꯍꯥꯏꯅ ꯊꯤꯡꯉꯥꯏꯁꯨ ꯂꯩꯇꯦ ꯑꯩꯒꯤ ꯂꯝꯗ ꯆꯠꯄꯅꯤ ꯍꯥꯏꯅ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯈꯨꯝꯃꯤ ꯁꯅꯥꯀꯩꯊꯦꯜ ꯀꯤ ꯆꯤꯡꯗ ꯂꯨꯡꯇꯦꯔ ꯀꯐꯨꯡ ꯍꯥꯏꯕꯗꯨꯗ ꯃꯩ ꯊꯥꯕꯒꯤ ꯃꯔꯝꯗ ꯅꯪꯅ ꯈꯪꯍꯧꯕ ꯍꯥꯏꯕꯤꯌꯣ ꯀꯨꯀꯤꯒꯤ ꯒꯥꯔꯤ ꯑꯃ ꯂꯦꯞꯂꯦꯝꯔꯣꯝꯗꯒꯤ ꯊꯧꯔꯛꯑꯦ ꯍꯥꯏꯕ ꯕꯣꯂꯦꯔꯣ ꯑꯉꯧꯕ ꯑꯃ ꯃꯥꯅ ꯃꯊꯪ ꯊꯥꯔꯛꯄꯅꯦ ꯍꯥꯏꯕ ꯒꯥꯔꯤ ꯈꯥꯝꯃꯒ ꯑꯗꯨ ꯑꯩꯅ ꯂꯝꯕꯤꯗ ꯊꯣꯛꯄꯗ ꯃꯣꯏꯁꯤ ꯃꯩ ꯊꯥ ꯂꯩꯔꯝꯃꯦ ꯑꯩ ꯍꯦꯛ ꯊꯣꯛꯄ ꯃꯣꯏꯗꯣ ꯑꯗꯨꯝ ꯒꯥꯔꯤ ꯊꯧꯔꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯦꯕ ꯑꯗꯨꯒꯤꯗꯤ ꯃꯈꯥꯗ ꯑꯗꯨꯝ ꯊꯥꯗ꯭ꯔꯦꯕ ꯑꯗꯨ ꯅꯪ ꯅꯁꯥꯃꯛꯅ ꯈꯪꯍꯧꯕꯅꯦꯀꯣ ꯏꯁꯥꯃꯛꯅ ꯈꯪꯍꯧꯕꯅꯤ ꯑꯩꯒꯤ ꯍꯤꯡꯒꯣꯜꯗ ꯀꯥꯒꯦꯅ ꯀꯥꯕ ꯀꯥꯟꯗ ꯂꯝꯕꯤꯗ ꯊꯦꯡꯅꯕꯅꯦꯕ ꯑꯗꯣ ꯅꯪ ꯂꯥꯛꯄꯁꯤ ꯃꯣꯏꯗꯤ ꯈꯪꯕ꯭ꯔꯥ ꯃꯣꯏ ꯑꯩ ꯂꯥꯛꯑꯦ ꯍꯥꯏꯕꯗꯒꯤ ꯃꯣꯏ ꯒꯥꯔꯤ ꯊꯧꯔ ꯑꯗꯨꯝ ꯆꯠꯈ꯭ꯔꯦꯕ ꯑꯗꯨ ꯇꯨꯡꯗꯗꯤ ꯊꯥꯈꯤꯗ꯭ꯔꯦꯕ